Pauchede Imphal Oiba Maroiba Pau Kharab de Dojare Indo Naga Pest Tolki Waroisin Miapna Java Mong the Puragna Honagane, said Minister. India Lingak Amari Anderson, I am Anigimarta Matam Sana Chtthakhiba Pest Talk Asi Lamda Masigi. Miamavadi CSO Singatana Duna Miamna Yaba Waroisin Ama Puragna Honagani Haina. Si Minister Nongtomba Birena Assembly House the thnghnkhre. Housing chtthakhiba taramathui suba Manipur Legislative Assembly ki taragani suba session gi ngasi aroiba numitta wahang paukhong gi matamda MLA Alfred Kangam arthana hanglakhiba wahang gi paukhom piraduna mathage wafam asi si Minister na phangdokhibani. Maga makha taraduna haiki Indo Naga Pistol kamari leinana Manipur da sisper chanabat leite amadi chanhanan balaiak na thorang lokut pasu leite isu asi lamdam asi ki phongphong chaba isu ama oribani. Isu asi state asi da paliba matam gi lengak na biamna yaba waroisin ama purakna phona duna lagle. Isu asi ga mari leinana kumjali sing ani amada without territorial limit haiba wahi ahom yaurak padage miui tarakan pan ki punsi mangba amadi amagata chauna thokibadagi andokhibane. Housing pibam kharab fare hain lobi yai togan ba CSO sing amade miam punsi non thabak tominabagi mami tare. Isu asigi waroisin purakpada lamdam asigi miamsu sarukam waribane. Laiga khaibasi miam gi aning ba apamba thungan nabat laibane. Makhoi gi mat logduna naga gi wathok asi miamna yaba waroisin purangna phonagani ainasu bhagna makhatana phangdokhe. Atop pau amadana larik tamba phangalu haiba Khongjang da Maheiroi taraga manga sokle. Maheiroi singi Khongjang da police na chtthakhiba thong Condemn Tou AMSU. Larik tamba phangalu haiduna Maheiroi sing na changthelakiba Khongjang da police ka muknabada Maheiroi taramagarop sokpadagi Loinana. Manipur da leriba tongan ba college singi oja singna tare chuba pe chanhalu haiduna class boycott tawkhibadagi Maheiroi sing larik tamba phangalu haiduna ngachi Maheiroi sing ngasi ayupung 12 rom taba matamdagi Khongjang changchilak pada police ka mukdarakpada irang tholakpadagi police na irang laksina pakhonabada Maheiroi taramagarop asok apannang badagi tongan ba hospital sing dai kanakhi. Pawasina hai ngasi ayupung 12 rom taba matamda DM University College of Commerce Arts amadi Science ki Maheiroi sing na pullaga makhoibu larik tamba phangalu oja sing na changchileba Khongjang asi government ani ki marakta athuba matamda jana bu puroko haiduna DM University asigi Maheiroi sing na University asigi thangmaiban gate ta tamna rally chatnarabu honarapada police na thingba aduda Maheiroi sing amadi police ani ki marakta munarapadagi irang thokhe. Irang adu laksana na honabada police na tear gas cell kaya kaptuna Maheiroi sing adu tan khaina honakhe. Maheiroi sing na su police tamna nung thomlakpadagi irang chawna thokhe. Irang adu da DM University asigi tongan ba Maheiroi teret choppadagi RIMS hospital da bukhatuna laiganakhe. Amarom da Khongjang asiga chap maraba mongda singhamai singa makha da leiba Manipur college ki Maheiroi sing na su makhoi balarik tamba phangalu haiduna mafam asidagi thokalga singa mathak phauba rally lakpada Maheiroi sing adu bathingna ba khudabada police na tear gas kya kapkhe maduda Maheiroi ni panrom asok apannang badagi tongan ba hospital pakhatuna lekhanakhe. Khongjang asiga chap maraba mongda Imphal college amade Maharashtra Kerala college ki Maheiroi sing chu chap maraba mongtha laik tamba phangalu haiduna Khongjang changchenkhe. Amarom da DM University makhada leipa college sing amadi tongan ba college ki Maheiroi sing na larik tamba phangan biu haina changchinkiba ihogda police sing na chtthakhiba ka henba thong akanba mongda Condemn Tou haina all Manipur students union AMSU na phangdoragle. Hiram asigi mathangda AMSU head office da phangthokba pawgi mifam amada Maheiroi lup asigi secretary SRD Bruce Bebam na pawmi singda hai COVID-19 laichatna maram oiraga Maheiroi sing phatam sang na mahitamba phangdana lakhe adoba laina laichat asi khara sa farakpadagi nahunana school college hangduna Maheiroi sing na mahitambagi ayaba pigrabasu college gi oja singi Khongjang na maram oiraga ngasi bawa mahitamba phangdana lakle. Masida khoisauna raba tongan ba college ki Maheiroi sing na changchenke ba ihogda police na ka hen ba thawung chathaduna asok apannang hankiba janingde. Atopa makha tarakpa baw amadana Bengali Mayek Meetei Mayek English ka Loinana Chahi chtnahnkhigadouri. Housing chatnariba Bengali Mayek amasung Meetei Mayek asi English lon ga Loinana Chahi fawba makhatana chtnahnkhigadouri. Wafam asi handakta Manipur Legislative Assembly da puthokna pass tawkhiba di Manipur Official Language Amendment Bill 2021 aduda palle. Handak pass tawkhiba bill aduna hanana leiriba di Manipur Official Act 1979 ki section 2 ki clause
F aduda Manipur loan haibadi Bengali Mayek te iba amasung Manipur gi ayamba minangang na Meetei loan du khangnagane haibu wai paring asi Manipuri lol haibadi Meetei Mayek te iba amasung Manipur gi ayamba minangang ba Meetei loan ba khangnagane adumai nambak hojik sizinariba Bengali Mayek amasung Meetei Mayek asi English loan ga loinana ek asi chanaba hoban mitagi sahi taragi matam phauba jankhigani aina semdokhe Amendment Bill asi Manipur Assembly da puthokpa matamda Education Minister S. Rajan Singh na thamkhiba cherul da palli madude hathu na Bengali Mayek asi Meetei Mayek na sindokpa da khudong chadaba kaya mayok na gadawba leibana hawjik sinariba Bengali Mayek amasung Meetei Mayek asi Amendment Act asi Manipur gi Official Gazette da phongba numit tagi parga chanhankigane Meetei Mayek asi school sing da sahi tara hena sin naraklabana atenba matam gi manungda lamdam asida phongba pause sing amadi Meetei Mayek ta phongba gi tangai fadaba lerak lagani haipa wafam sub minister gi serol da palle state cabinet na academic session lising ani taraga daruk tagi ahuna class 1 dagi class 8 class 8 phobal lerik tambi base Bengali Mayek ki mohta Meetei Mayek na tragana Roman Mayek na mohot chinjanap ayaba pi ki bane masidagi mathang wangkhalakna hawjekti high school living certificate examination ki subject bunum Meetei Mayek te iba ihan khrabane Pakistani Nupi worker mari khnghnkhre matamamada Pakistani Taliban gi headquarters weramba North Waziristan da hingsa angalapagi thokdok da khwaidagi noba attack da jamrabada development worker Nupi mari Nongmeina Kaptuna hatlamle attack adu Mir Ali town gi nopok da kilometer khara chatlaga leiba ipi khut manak ta ngasi ayuk pung 8:30 tabada thokibani aina senior police official Safiullah Gandafur da telephone da Al Jazeera da phongdorake mafam asigi tribal culture da Nupi singna maning tamna ko chatpa asi yade haina khannai Taliban na sakti leiba mafam sing da Nupi sing gi sathok sachen da akan athengba thamme Nagalarum da Assam da su Anganwadi Worker ama leikidre Assam gi Lakhimpur district da tha asigi nipan da COVID-19 gi vaccine kaplubi Anganwadi Worker ama manti organ failure na baram oidana February kunda leikidre aduma pung mahak na leikidaba asi COVID ki vaccine ka bari leinedi ana state health official sing na phongdorakle Sonitpur ki Deputy Commissioner Mabendra Pratap na phongdorakpagi matuk ina Laikhidrabi Difa Gautam sahi kuntraga taruk asi masangam laktabadagi hospital da atoba hidak kya su kapki haire Mahana Laikhidaba hospital dagi phangba report ki matung inna Laikhidrabi Difa Gautam asi COVID ki vaccine kapluban bin ini subadagi Laihou Lakpa amade ubana singbal Laihou kya uthorpadagi laikana rakhibane masigi matung da February taragani panda so amadi manti organ failure lakpadana tana ningsha honba warakpadagi Baptist Christian Hospital da pukhatuna laikana rakhibani aire baragasi da Maharashtra Kerala dagi lakpa passenger sing test taunaba khnghnkhre haukiba sayul khara asigi manung da lebak asigi tongan ba state amadi union territory sing marukoina Maharashtra amadi Kerala da COVID ki laisat sadokwi jang yamna wangkhalakriba asigi yenglaga state ani asidagi lakpa passenger Khudingmak Imphal airport da February 13 dagi COVID test tawa hawragani ana state health services na khangalagle State Health Services ki Director K. Raju Rangasi thokiba notice asigi matungina state asida COVID-19 ki anagba sapu ama amuk thengna danaba khongtang asi section tharok oina paikhat pane aribeda content sing asigi marwai pau khara asi pau tamjariba Manipur local news YouTube channel amadi Facebook page asidagi yengbiri bukna mak pathaga sari channel asina domda kanarabadi subscribe tawbi tripsna subscribe tawbi rumolena like and share tawbu su kawi kanupna makpu amuk hana thaga sari